এটার কথাটা আরেকবার একটু বলিয়ে না। কোনটা? এই যে দাও। দাদা হচ্ছেন mayam aina hajik ler mafam she akhoigi group kirton gi cha hinjang thongba mafam dani haiba aduna akhoigi select tei leriba ega mayam she narang nungdhang pung ani dagina akhoi cha hinjang thongba hogat khare aduga hajikti akhoi aina hajik video nami matam she akhoi pung manga tare haiba ega woi she nungandri mangda mi tindri mangda loina mak mathel mayam she cha hinjang thongna loidoi mina aduna kharasu thabak jange hajik ashida uti leire ada ngauthong leire ade akhoi ahum shuba akhoi chula dana baja ngauba akhoi gi full copy alu baja ngauba hore ashumaina ashonda shu total akhoi 10 khak chula da hogot pani ashonda shu akhoi hinjang ga thongga da shu mayam watli aduga cha hinjang shu thonggat pa de kona shidana ashigishidana mayam akhoigi chak thongba loiba mayam do ashumada to khaidoktana leire egana to na khaidoi ta ashida na khoigi pakora thongba gi akhoi shogolai sha khoigi blender da paste to na leire abaduga maroi mara jenam nakupi leire awa phadigom leire aduga ashigishida leirishina khoigi bora gi male khoi Bangladesh da meitei na chaba bori shu leire shida uti she ashige dekhi taroiga shidana chak mayam lore chak mayam she egana khaidokna lore haiba tuka hajik da uti shu thangdana lore ega cheng she kyam keji kyam thongeno handaki utshop ki hajik ke arom thongage 3.5 mon haji aina egada hangyaba khoigi haye group kirton shigi tamaki total 3.5 mon akhoigi cheng thonge aduga di mayam da shum haidok haige mon amana 40 kg oi haba ega karam bala kai gi no ega she paro age ado akhoigi total akhoi chama nifu kg akhoigi cheng akhoigi chak thong bani haba duga de shumaina na shai hang bazade akhoigi 3.5 mon ana haira yalla lawai ni wala sbe ai go ya borde ko wala ka ko ya jalila gani abe अब आज ही आप लगते हैं हो बुद्धि के तुम्हारी खाली होगा लालो बुला रहा है ना पानी ने ना बोली मिठाओ तक करने उतना है कम मसना है खारा मुझे का कहां पे थे ना लोग
Egawai mayam she narang pung nungdhang pung anidagi chahinjang thongba she haure haiba haji shum khep naidana amamam lore he amra shomshene te haji nungan chu nungale nahale raga akoi ge ayuki kai haira puja shu haure ni haji she shi chahinjang thongba she lore dana chimda iru mai tha tho dana ngantana thoklani numichu thokle e Hajikina mandapta khogi kirton oiriaga aduga asigi saitana chak pijabani hajik chak henge pung ani khara hele aduna chak chaba chali khep me amba chak pijana loinare aduga sina khoi first cap da bhamon mayam chana gare haba mathangi dana khoi sida khoi chahi jang jen ba loina ma sin pa na to bani kon baja ga se okna darana amka su thangat le Mama how rabo? Prasad how rabo? Mama raju how rabo? Narang ne nungdhang dui dagi chak thongba haure. Aduga hajikda khoigi ward councillor khoigi khoi ambor khana leisigi ward councillor 4 number ward councillor lai haji khoi nahata mana budi mayang ron na khoi kano khoi speech pi ne ba do shishum mayam da ei amtang enganjage Plate. Sida. Gasam dogo pirawadu. Kakak how rabo? Adu haji kano gi councillor gi kano interview lori siloga pijake. Didi, hawara, asha hawara. Kaya ka cari no? Jenge. Kita देना है अच्छा खाए मैम मथेंदी मैम तो बनी है बट कोई लास्ट खेप ता चार बने ना मथें छुली ए मैम मीशु यम चागरे लिसिंग अमा चमंगा मी हेन चाबने जी गथोंग लेरे अदुगा चना दाल चना हवाई सकोला आलू बजा फुल कॉफी एक मैम चाबा हो रगे